Puwari ga Shagonnaraba Mantripukhri lamgi Patta ngasi SAGOLBAND SG MLA RK Imona SHREE BIJOY GOVINDA SEVAYET Committee de Khutshinnakhre lamgi Patta Khutshinnabagi thormaduda RK Rasmani amadi retired IS Kangjam Radhakumar Susaruk yaki thormaduga mari lainena MLA RK Imona hai khongthang asi mai pakna paikhatna ba hotnabada Chief Minister Nongthombam Biren amasung atai lengak official singna akan ba mawang da hotna ki basing adugi damak thagatli Mantripukhri asi lamdam masigi Puwari ga Sagonna duna laklaba yamna maru iba mafam amani Pukhri asi Mantri Mayum Sagai gi ibudong nongpok lairi khombana tawrambani haina thajanari mafam asta SHREE BIJOY GOVINDA da yausangi aroiba numita pangthokpa Pukhri hong gi thoram pangthok tuna lakpani mafam asida makhata na tongan basawkhat thorang kaya paikhat lagani amadi tourism sector da mateng pangba ngamnaba hotnaragani Mafamasta SHREE BIJOY GOVINDA SEVAYET Committee na lamachet ama pituna Amrut 2.0 scheme gi makhada water reservoir ama sabada ayaba pirakpa asigi damaktasu committee asibo hainingai leitana thagatli hainasu makna makata na phungdokhi Manipurda Amrut 2 scheme gi makhada mafama ikat Manipur gi lakpa overhead ki saba adasu pung mari pigalo 24/7 adu isroban da pibase asimudi ai यारगदी वन नंबर 8 तक थंबेल खंजाब नामसेगा वन नंबर 8 से ओवर टेक येमो गई तो आपकी मइनो ले के व्यू वाला का ये व्यू काम का ये व्यू तो सोने का ये व्यू लेके तो को अनो वरिना थंबनी मसु स्पेस ले मफम ले अदुना मफम से ले तबनिना हमारी तो सिगे सु ये नंबर है मसी स्कीम से मगन बदी होनदे अदुना अकोय सिंपल ले कोई वनोसी हाइदना हाइजर मतमना आदम में याबिरपदगी मसीदी सिदा मसादो मसी कालाबसिना अतै म्यामदगी अमुक हेना कनो लेरमेदि कइनदा अमुलुगी सिंग फाला मोय हाइसे उंगुन मरि सिंग दिगनि मसी ओइबो मंगदा हाबदे जे हाइजर मंगदे मोयना हाइबनि कोइ तलैसे अदु उंगुन मरि मंगदि सु नो द पुंगनि खदन बिरसु अकोइ देम पाना नदै हाइ